Hi guys, welcome back to my YouTube channel. mayam ngasi aigise second picnic haiba tareko si second picnic se ko khoi forest ki kano tawna staff ki family punna chapa picnic ne ba ko ado mayam akhoi ade ki thulak mayam di ucharaktre horen dum lage ba ko picnic mafam do jawraga siga lere ko si se Sunday numi se lokra gi bazar phamme ba yam chawna phamba ya ne ba ko ado akhoina chatli se ko ghor banga haido ko chatli ne ba ado mayam kino se ghor banga gi se ching se kara ga ne ba ko ching se yam kuina ka ba ko lokra de ki tawraga bazar gi dum sidara sta dum chapa ching ka ba se ko yam kuina kai ba ko yam na bida half an hour de hena kai khangbra aduga khangde yam man akhodi ahamba chapane ba ghor banga se ko yam man aduga gi di akhoi se chatlaga aduga gi di pung ama makhai mu dumaina chatlaga matungda aduga amka mok mane beach rasta thal block thar su ko aduga khara mukhong chapa mathau ta yana picnic spot phaw bajana buri gi thap tre ne aduga gi khoi se khong chapane ba ko ma'am asige siga ko mane picnic spot ni yam na mane kino taw ba boarding taw ba aduga mud dumaina ki nahan gi dumaina di du na te ba ko sida lai se jharna gumba lai ba dumaina gi natane ba ado akhoi na chale bus study ayam ba da nupi ni natane family natane ba chali punamak ado atopa da su mayam ma mane moi car da lak pa su jauri dui bike ka lak pa su jauri dumaina ne ba ado akhoi sida chali se siga jharna na jeng ba khot pa du gai gi di thong ba gi su dum mi ya rabni akhoi na dum kasum taw ba di mathau ta tre ba ko ado akhoi ai ga bem ga di ko tonga na na akhoi ni taw ne dum ngahang mu ko ba siga ko lamben sida lak pa sidi lamben si yamna pi ba pik pa se hai ba kana te pi he dumaina mane mi gari ang kha chakhara di mane gari am thaido khajin ta jam wa na thaido ye ba ko no mi su yam leita ba ko son su mi su yam thap na leine do gi forest ki dum kem lei adu ta ne ba do akhoi siga tela e ko hoi ga bem akhoi loina jawre picnic spot do mayam da su e se engalai se ni aduga akhoi na siga ai ga bem ko sida leire do se mathakta mathaka ching kha dum mana ching no mana mathaka lei ba do kakhal uri na ba kakhal pa siga se photo namna re de gai gi di akhoi amka mu kumtha re ada kumtharaga de gai gi di amuk ngahak hoi se jago se ngahak sainam ko mem network ka amta phangde dugi jaga duga ado aduna da gai gi di download taw bai sai na tane ba ken taw se ja breakfast ta siga leire orange banana de gai gi di bread jam tawraga pi ba ko yerum su pi da mem ai di yerum cha da bani na dum lauraga su dum to mo khoni ni oina dum cha re ba ko do hujik siga bem na bemna ama pulai mare ani ama pulai aduga sonda leire do mayam si sing chelo pune family na tane ba sonda kara do pune mak mane phamnai na tane phamning ai jaga se akoi siga su lei ba siga akoi se mane akoi wana sara ka thamni ba ko do bem siga leire bem ye rum chai nge aina video number mama mai chelo chele jeng sonda khoni ne leire do moi sonda su janari akoi na khoi son side to ina jara ba तो मैं मुझे अखोई ब्रेकफास्ट चा लोइना मुझे अखोई अतोपदा चके दोइने बको आइगा बेम को अतोपदा सिगा मोइ से हैजांग केका कगना रे बको अदो मोइ अतोप मैम मोइ से हैजांग ककपदा चाक थोंगबना चाक थोंगत करे अखोइना लाकपदा दुम अखोइ से दुम 11 मुग दुमाइना जरकपदाने 11 मुग दुमाइना यौरे बको अदुगा मोइ से सब्जी कने से नु मैम से मोइ मैम चाक थोंगने के मोइ चाक थोंगरे नगे अखोइ बेम अखोइनी जुम मने झरना लेबसे मनाक्तने बको याम थापते बा दुगा जेंगो से अहमद देखो अहम अखोइसे सिगैगी दम कुंबा जागद्रा सिगा दम चटलिने बको जाद्रबनिना अखोइ सोंदगी अमुक सोन चतोइने बा अंका हंजलगा दो मैम सीरीज के मैम चिंगी मखा सिगनिना को सिगी सीरीज सिगने बा चतोइसे mayam asigai siga ko makhada kumgiba matamdadi amta wade aduka kakhalakpa matamda khangi ko kyam wangna kakhalai noina khanga bado lamben se asidane baka aduga jharna mafamda chatpagi ado akhoi siga aina sunda di kino se phone siga video se nama chapani na ko yenga chatle aduga kumdha matam sai tusan dore aduga bemna kento raga ai makut se pai bi raga aduga makha se kumdha bani baka ado makha tap na kumda ngasai kakhalakpa matamdadi ko do dum khange khoi se kyam wangna kakhalai no kyam keno tamna kumai no haina
ꯑꯗꯣ ꯍꯧꯖꯤꯛꯁꯤꯒ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯤꯒ ꯖꯔꯅꯥ ꯃꯌꯥꯝꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯐꯣꯇꯣ ꯅꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯖꯔꯅꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯕꯁꯤꯁꯇ ꯂꯩꯕꯒ ꯖꯔꯅꯥ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅꯩꯑꯕꯀꯣ ꯊꯥꯡꯒꯩꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕ ꯁꯤꯁꯦ ꯈꯪꯕ ꯁꯤꯒꯩꯁꯤꯒ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯩ ꯂꯩꯔꯦ ꯕꯦꯝ ꯂꯩꯔꯦ ꯁꯦ ꯐꯣꯇꯣ ꯅꯝ ꯂꯣꯏꯔꯒꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯅꯤ ꯈꯪꯗ꯭ꯔꯦ ꯁꯤꯒꯩꯒꯤ ꯌꯥꯝꯅꯗꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯖꯔꯅꯥ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯍꯥꯏꯕꯁꯤꯒ ꯂꯥꯛꯑꯒ ꯊꯣꯡꯕ ꯆꯥꯕ ꯑꯗꯨꯒꯩꯒꯤꯗꯤ ꯖꯔꯅꯥ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯐꯣꯇꯣ ꯅꯝꯕ ꯑꯗꯨ ꯃꯈꯥꯗꯁꯨ ꯁꯤꯒꯩꯁꯦ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯁꯤꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯋꯥ ꯍꯥꯏꯅꯕꯀꯣ ꯃꯌꯥꯝ ꯖꯔꯅꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯤꯒꯗꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯔꯛꯄꯗꯅ ꯃꯌꯥꯝ ꯄꯤꯛꯅꯤꯛꯇ ꯆꯠꯄ ꯇꯥꯔꯗꯤꯀꯣ ꯏꯁꯩꯁꯦ ꯊꯥꯕꯅꯕꯅꯤꯅ ꯑꯗꯨꯒꯅ ꯀꯣꯄꯤꯔꯥꯏꯠꯁꯦ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯚꯣꯏꯁ ꯔꯦꯀꯣꯔꯠꯁꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩ ꯑꯌꯥꯝꯕꯗꯁꯨ ꯚꯣꯏꯁ ꯔꯦꯀꯣꯔꯠꯁꯦ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯑꯩꯅ ꯕꯦꯝꯗ ꯍꯪꯉꯤꯅꯦ ꯕꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯕꯣꯔꯤꯡ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯃꯥ ꯑꯩ ꯌꯥꯎꯕꯅꯤꯅ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯂꯝꯕꯦꯟ ꯀꯃꯥꯏꯅ ꯇꯧꯔꯤꯑꯅ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯥ ꯇꯧꯔꯛꯄ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯂꯝꯕꯦꯟꯁꯦ ꯃꯈꯨꯠꯁꯤꯒ ꯇꯧꯔꯤ ꯑꯩꯁꯨ ꯇꯧꯔꯤꯌꯦ ꯃꯌꯥꯝ ꯊꯦꯛꯄ ꯃꯥꯏꯀꯣꯏꯗ ꯂꯝꯕꯦꯟꯗꯣ ꯌꯥꯝ ꯄꯤꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯖꯔꯅꯥꯁꯦ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯕꯦꯝꯒꯤ ꯁꯤꯒꯩꯁꯤꯒ ꯑꯩ ꯐꯣꯇꯣ ꯅꯝꯗꯣꯏꯅꯤ ꯃꯥꯅ ꯍꯥꯏ ꯇꯧꯔꯣ ꯑꯩꯅ ꯍꯥꯏ ꯇꯧꯔꯣ ꯍꯥꯏꯔ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯕꯖꯥꯔ ꯍꯥꯏꯕꯨ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯅꯨꯄꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯆꯥ ꯐꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅꯦꯅ ꯍꯪꯉꯨꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯅ ꯑꯄꯣꯡ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯁꯤꯒꯅ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯤ ꯁꯤꯒꯩꯁꯤꯒ ꯑꯗꯨꯒ ꯑꯁꯤꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯀꯣꯏꯕ ꯂꯥꯛꯑꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯃꯥꯃꯣ ꯍꯣꯏꯁꯦ ꯆꯠꯍꯧꯗ꯭ꯔꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯒꯩꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯣꯝꯗ ꯆꯤꯡ ꯂꯣꯝꯗꯁꯨ ꯑꯗꯨꯝ ꯂꯝꯕꯦꯟ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯅꯤꯁꯤꯗꯤ ꯍꯥꯟꯅ ꯀꯣꯏꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯃꯣ ꯑꯃꯨꯛ ꯌꯥꯎꯔ ꯑꯩꯈꯣꯏ ꯑꯅꯤ ꯕꯦꯝ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯒ ꯑꯗꯨꯗꯒꯤꯗꯤ ꯀꯣꯏꯕ ꯆꯠꯂꯦ ꯑꯗꯣ ꯅꯤꯅꯦꯅ ꯍꯥꯏ ꯇꯧꯔꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅꯦ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯤꯅꯤ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯌꯦꯡꯉ ꯆꯤꯡ ꯂꯝꯕꯦꯟꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨꯅ ꯆꯤꯡꯁꯤ ꯆꯠꯄ ꯂꯝꯕꯦꯟ ꯆꯠꯄ ꯃꯇꯝꯗꯀꯣ ꯁꯤꯗ ꯖꯨꯝ ꯑꯝꯇ ꯎꯗꯦ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯃꯊꯛꯇ ꯆꯤꯡ ꯃꯊꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯂꯩꯅꯕꯖꯥꯠꯅꯤ ꯁꯥꯏꯠꯇꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯂꯩꯅꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯑꯃꯨꯛ ꯅꯤꯅꯦ ꯃꯥꯃꯣ ꯃꯣꯏ ꯐꯣꯇꯣ ꯅꯝꯃꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒ ꯕꯦꯝꯒꯁꯨ ꯅꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯅꯦꯕꯀꯣ ꯅꯤꯅꯦ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯅ ꯅꯣꯛꯄꯅ ꯂꯣꯏꯕꯅꯤꯀꯣ ꯅꯤꯅꯦ ꯑꯁꯥ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯅꯤꯅꯦꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯃꯥ ꯈꯜꯂꯤ ꯐꯣꯇꯣ ꯅꯝꯃꯤꯅꯦꯅ ꯑꯩꯅ ꯅꯤꯅꯦ ꯚꯤꯗꯤꯑꯣꯅꯦꯅ ꯍꯥꯏꯕꯗꯨꯒ ꯃꯥ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯥꯅ ꯆꯁꯃꯥ ꯎꯞꯄꯒ ꯑꯃꯨꯛ ꯁꯤ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯅꯣꯛꯄꯅ ꯂꯣꯏꯕꯅꯦ ꯐꯣꯇꯣꯅ ꯃꯥ ꯈꯜꯂꯤ ꯐꯣꯇꯣꯅꯦ ꯍꯥꯏꯅꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗ ꯀꯟꯅ ꯅꯝꯃꯤ ꯑꯣ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯅꯝꯃꯣꯅ ꯍꯥꯏꯔꯛꯏꯅꯦꯕ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦꯀꯣ ꯁꯤ ꯆꯤꯡꯁꯦ ꯀꯛꯈꯤꯕꯒꯤ ꯂꯝꯕꯦꯟ ꯁꯥꯕꯒꯤ ꯀꯛꯄꯁꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯃꯅꯤꯅꯦꯅ ꯎꯠꯂꯤꯅꯦꯕ ꯁꯤꯁꯦ ꯆꯤꯡꯅꯤ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯌꯥꯝ ꯌꯦꯡꯅꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒ ꯖꯔꯅꯥ ꯃꯅꯥꯛꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯁꯤꯒ ꯑꯃꯨꯛ ꯐꯝꯃꯦ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯐꯝꯃꯦ ꯉꯥꯏꯍꯥꯛ ꯑꯗꯨꯗꯒꯤ ꯕꯦꯝ ꯑꯩꯈꯣꯏ ꯐꯝꯃꯒ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯂꯣꯏꯕ ꯍꯥꯏꯅ ꯉꯥꯏ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯄꯨꯡ 3-4 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯥ ꯊꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯕꯦꯝꯒ ꯑꯗꯨꯗꯒꯤ ꯅꯤꯅꯦꯒ ꯑꯩꯈꯣꯏ ꯅꯤꯅꯦꯁꯤꯒ ꯑꯩ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯖꯒꯣꯏ ꯁꯥꯟꯅꯩꯅꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯊꯥꯕ ꯇꯥꯔꯗꯤ ꯑꯩꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤꯅ ꯊꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯕꯦꯝ ꯑꯁꯤꯒ ꯑꯃ ꯆꯁꯃꯥ ꯂꯩꯅꯀꯣ ꯕꯦꯝ ꯆꯁꯃꯥ ꯑꯅꯤ ꯎꯞꯄ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯁꯦ ꯕꯦꯝ ꯆꯁꯃꯥ ꯑꯅꯤ ꯃꯌꯥꯝ ꯉꯁꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯗꯤꯀꯣ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯁꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯄꯅꯤꯔ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯃꯌꯥꯝ ꯑꯩꯅꯗꯤ ꯂꯣꯏ ꯅꯝꯃꯛꯇ꯭ꯔꯦꯕꯀꯣ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯍꯜꯂꯗꯧꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯁꯥꯏꯁꯦ ꯗꯨꯀꯥꯟ ꯃꯌꯥꯝ ꯃꯆꯥ ꯐꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯁꯤꯒ ꯀ꯭ꯋꯥ ꯆꯥꯏꯅꯦꯕꯀꯣ ꯀ꯭ꯋꯥ ꯃꯅꯥꯁꯦ ꯑꯩꯒ ꯕꯦꯝꯒꯅ ꯎꯠꯂꯤꯅꯤ
ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯟꯅꯔꯦ ꯑꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯔ ꯆꯠꯄ ꯇꯥꯏ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒꯗꯤ ꯕ꯭ꯂꯣꯛꯁꯦ ꯊꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯦ ꯕꯁ ꯇꯃꯝꯔꯤꯗꯨꯒꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯊꯥꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯅꯤ ꯐꯝꯃꯦ ꯕꯦꯝ ꯑꯩꯈꯣꯏ ꯑꯅꯤꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯐꯝꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕ ꯃꯌꯥꯝꯕꯨꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯈꯔ ꯅꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ